ꯊꯥꯁꯤ ꯃꯉꯥꯗ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯐꯌꯦꯡ ꯅꯨꯡꯉꯥꯄꯥꯜꯗ ꯂꯩꯕ 𝗟𝗡𝗨 ꯂꯧ ꯁꯪꯉꯝ ꯑꯃꯒꯤ ꯎ ꯃꯣꯔꯣꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ 𝗟𝗡𝗨ꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯂꯥꯜꯅ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯇꯝ ꯈꯔ ꯐꯪꯕꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯥꯖꯈꯤꯕ ꯎ ꯃꯣꯔꯣꯛ ꯂꯦꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯑꯁꯤꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯐꯌꯦꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯣꯡꯃꯩꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯃꯐꯝ ꯑꯃꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯥꯟꯕꯨ ꯉꯥꯛꯀꯗ꯭ꯔꯥ ꯌꯨꯝꯒꯤ ꯊꯕꯛꯄꯨ ꯁꯨꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯁꯨꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯉꯝꯕ ꯊꯥꯛꯇ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯉꯁꯤꯃꯛ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯝꯇ ꯈꯪꯗꯕ ꯃꯔꯝꯅꯀꯣ ꯃꯣꯔꯣꯛꯁꯤ ꯊꯥꯔꯒ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯖꯕ꯫ ꯑꯩꯒꯤꯁꯤ ꯁꯪꯉꯝ ꯑꯃꯅꯤ, ꯊꯥꯗꯕꯁꯨ ꯈꯔ ꯂꯩ꯫ ꯁꯤꯒꯤ ꯃꯣꯔꯣꯛ ꯑꯁꯤ ꯃꯕꯥꯟ ꯁꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ, ꯍꯥꯏꯕꯗꯤ ꯃꯍꯩ ꯌꯥꯜꯂꯛꯀꯗꯧꯕ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯌꯥꯝꯅ ꯃꯥꯡꯂꯦ꯫ ꯑꯗꯨꯒ ꯑꯅꯧꯕ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯊꯥꯕ ꯀꯨꯏꯗ꯭ꯔꯤꯕ ꯊꯈꯥꯏꯃꯨꯛ ꯁꯨꯕ, ꯅꯨꯃꯤꯠ 20ꯃꯨꯛ ꯁꯨꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯃꯥꯡꯂꯦ꯫ ꯁꯤ ꯑꯅꯧꯕ ꯊꯥꯕ ꯑꯃꯗꯤ ꯑꯔꯤꯕ ꯂꯣꯏꯅꯃꯛ ꯃꯥꯡꯂꯦ꯫ ꯃꯁꯤ ꯎꯔꯨꯕꯗ ꯑꯩꯈꯣꯏꯁꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯁꯣꯛꯑꯦ꯫ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯟꯗꯛꯁꯤ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯊꯝꯕꯤꯕꯅꯤ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ꯫ ꯁꯤ ꯑꯩꯈꯣꯏꯒꯤꯁꯤ ꯑꯐꯕꯁꯤ ꯎꯔꯨꯔꯒ ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯅ ꯇꯧꯕꯤꯕꯅꯤ꯫ ꯑꯗꯨ ꯍꯟꯗꯛꯀꯤ ꯇꯥꯡ 5ꯒꯤ ꯂꯦꯟ ꯑꯁꯤꯗꯀꯣ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯁꯦ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯏ, ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯣꯛꯏ꯫ ꯑꯗꯨ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤ ꯄꯨꯟꯅ, ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯄꯥꯝꯕ ꯃꯣꯏ ꯃꯃꯥꯁꯨ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯈꯛꯇ ꯂꯅꯥꯏ ꯈꯛꯇ ꯇꯧꯕꯁꯨ ꯑꯃꯨꯛ ꯋꯥꯒꯗꯕ, ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎ ꯌꯥꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯃꯨꯛ ꯊꯣꯛꯍꯜꯂꯒ ꯍꯦꯟꯅ ꯑꯃꯨꯛ ꯋꯥꯕ ꯃꯇꯝꯁꯤꯗ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯍꯟꯅꯤꯡꯉꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯍꯧꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯤꯌꯥꯝ ꯋꯥꯅꯕꯅ ꯈꯝ ꯊꯦꯡꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯆꯨꯔꯛꯈꯤꯕ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯧꯃꯤꯁꯤꯡꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ, ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ꯫ ꯖꯒ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯐꯌꯦꯡ ꯅꯨꯡꯉꯥꯄꯥꯜꯒꯤ ꯃꯐꯝ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯋꯥꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯎꯖꯕ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯪꯉꯝ ꯑꯃꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛ ꯊꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯌꯦꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯖꯦꯟꯒꯤ ꯎ ꯃꯣꯔꯣꯛ ꯐꯥꯔꯝ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯗꯒꯤ ꯂꯧꯃꯤ ꯑꯣꯏꯔꯤꯕ ꯄꯥꯡꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯗꯨꯅ ꯍꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯨꯝ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯣꯠꯂꯨꯝꯁꯤꯡ ꯄꯥꯡꯍꯟꯅꯤꯡꯕꯒꯤ ꯃꯇꯥꯡ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯐꯌꯦꯡꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯀꯨꯀꯤꯒꯤ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯕ ꯄꯣꯠ ꯑꯁꯤꯅ ꯃꯥꯡꯈꯤꯕꯅ ꯉꯁꯤꯗꯤ ꯂꯧꯃꯤ ꯑꯣꯏꯔꯤꯕ ꯀꯌꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯥꯎꯗꯝꯖꯔꯤꯕ ꯀꯨꯝꯃꯥꯡ ꯅꯣꯡꯄꯣꯛꯂꯣꯏ ꯇꯤꯚꯤ